Imphal Ukhrul chenba winger gi bhara lupa chahum dagi lising ama yaure pungani makhai khaktamak changlam balambi asing asidi koithokna chatpana pung mapan makhai hena changle haukiba February gi tang tare ta Ukhrul district ki sarai khongda thokiba khatna chainabagi thodok amana maram oiraga Tangkhul amadi Kuki furuk ki marakta ungkhatna ba thoglaktuna mishimina amadi mifami pungi thodok sing thoktuna laklibani Irang na maram oiraga Imphal dagi Ukhrul yaugadaba amadi Ukhrul dagi Imphal tamna lakadaba miyamda chawna khudong chadaba thoktuna lakli Hiram asigi matangda Imphal dagi Ukhrul chenba winger gi driver MD Anandna Impact News ta phongdorakpada subna dagi kilometer marfuga mari rom tamak lapa Ukhrul town yaugadaba lambi asi chatpa yadabana yaripok lambi dagi koithoklaga kilometer chani hena chatlaga town asi yauri Imphal dagi yaripok dagi kasom khulenda chatuna fungyar yauraba matung Finch corner faudokuna town asi yaunaba chatpana gari cheliba amadi passenger singda chawna khudong chadaba mayokna halle Nongmada Imphal Ukhrul chenba winger kun hena mathau tauramlabasu ngasidi yamlabada nongmada winger mari khaktamak cheli Miyamna thengnariba awabasing asi yenglaga athuba matamda waroshinama puraktuna mahausagumna gari chenba yanaba laingakna mityeng changbiyu haina mahakna phongdorokli Hujik Ukhrul chatpase hana lita lambi phawroga chalambadu hujik chatpa yadre hujik chalisina Imphal lagi yaripok dagi kasum khulen dagi fungyar dagi fish corner dagi Ukhrul amuk chatpane do hujik lambi si khawbada khara nungaite lambi phatta ba mayam yawe bhara so hana chahum larombadu hujikte pa lising amom laure gari thoba khoida so yam lambi sangna chatprina wai do mari leinaba department gi mi singna amtang yengsan biyo